Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Imphal sector gi aeroplane bhara hengalakpa aeroplane paibagi chang nembaga mari lenana additional chief secretary na airport authority of India yauna airline singi mute singa mifam pangthokre security force na thawal amasung Imphal East jila dagi yamlaba khujugulai fagale Imphal West dagi na kilogram anirong gi brown sugar fare amasung raijagi low singu bibangna ningtham lorki maru marang amasung hari en topagi thoram ngasi dagi hauragani Awang nongpagi atay raija singa yengnabada Imphal sector gi oina aeroplane bhara hengalakpa amasung aeroplane paibagi chang nembaga mari lenana transport textile commerce amasung industry gi additional chief secretary Anurag Bajpai na airport authority of India Air India Express Indigo amasung alliance air gi marueba official singa ngarang mifam pangthokre Raja Sarkar ki transport bibang na thador pa chero laman hai mifamaduda additional chief secretary na awang nongpo Raja Singa yengnabada sakkada mafam gi arapa thoidokna khenaba leitrabasu Imphal sector na plane gi bara wangliba asigi matangda akhanaba wafam phongdokki National Highway singda chatpagi kudong chaba leitaba amasung rail gari kudong chaba leitabana Imphal dagi paikigadaba aeroplane singi masing yambagi tangai padaba lei maramasna aeroplane gi bara mamal wangkhalakpa amasung lambi asida aeroplane paibagi chang nemlakpa asina raija sigi miyamda chawna kudong chadaba mayokna hale Cherol dun hai Imphal dagi Guwahati phawagi minute nifu mangagi lambi asida hana ticket mamal lupa lising ani dagi ahum oiramba adu hauji ki oina lupa lising tara dagi tara manga phawba oiri Oiragliba phibam asigi matangda kupna yengsinbinaba Manipuri Rajapal Ajay Kumar Bhalana Civil Aviation Mantri da aiba cherol pisingkre Shri Anurag Bajpai na so atay awang nongpok lamdam singa yengnabada aeroplane gi bara sing chunaba changda thambinabasu airline official singda appeal tawke Numit humnigi Manipur khongchata leidiba Kendra gi Griha Raja Mantri Bandi Sanjay Kumar ngasi Churachandpur jila sakani mahana mafam adugi official singa unaduna aspirational district ama oriba Churachandpur da paikaliba thabak thorom singi phibam yengchingari Mantri na jila aduda Kendra Sarkar gi makhada paikaliba project singi mafam sing chatuna yengsingani amasung mafam adugi lusingba sing stakeholders sing unaduna Raja sida hojik oriba phibam gi matangda wafam kya khanagani Mantri na jila adugi deputy commissioner SP yauna official singa unaduna mifam amasu pangtokani Sardar Bhalabhai Patel gi samyangkai suba mapok kumonga mari lenana haujik pangthokliba Sardar at 150 district level padayatra ga mari lenana ngarang None jila gi deputy commissioner gi office ta pawgi mifam ama pangthokre district administration none na Mera Yuba Bharat Tamenglong Jadonang Memorial College ki NSS unika puna sinba pawgi mifam aduda none jila gi deputy commissioner director Sharat Chandra Arujona hai Kendri Youth Affairs amasung Sports Mantraloy gi khutangda Mera Bharat na Biksit Bharat Padayatra pangthokli masi pangthokpagi maroiba pandamdi amato abigi wakalon hena kansil hanabani Mahang hai thasigi tara humdoida none jila da miyangi oba khongchat unity march chatkani In the context of None district as well, we are organizing this march on November 13th. The purpose of the march is to, with a simple intention to promote youth participation in the nation building, to send a very clear message of peace, brotherhood and harmony amongst the societies, and to remind ourselves that unity is not just a slogan, but it is also our responsibility. Akasbani Imphal na miyangi seba tawrokpa sahi humpu mapung pharakkibaga mari lenana Diamond Jubilee celebration ngasi Imphal gi Palace compound da leba City Convention Center da pangtholagani Thauramadu Rajapal Ajay Kumar Bharana Sovener ama puthokani amasung tongan jati kangrup singi kala sanskriti gi thauram sing pangthokani Akasbani Pawin hai inkumja lising ama chamapan humpu humdoi August 15 da ahanba oina Akasbani Imphal na Raija sigi miyangi seba tawrpa horaki Imphal gi Raj Bhavan da leba studio dagi thauram sing sandokpa haukibani tabiriba pawasi Akasbani Imphal dagini Security Force na Raija sigi tongan mamapam singda thi humbagi thabak chathabada khujukulai kayamarum phagatle Police Control Room gi cherol man hai Security Force ki kangbu amana ngarang Imphal East Jilla gi Irilbung Police Station gi manung chana leiba Uran Chiru khul amadi masigi akoiba mapam singda thi humbagi thabak chathabada khulai kaya fare Faraba khulai sing adudi .32 gi pistol ama 9mm pistol ama .22 gi rifle ama repeater gun ama hand grenade ahum detonator ani amasung .32 gi nongoi maru ahum yauri
Security Force ki kangbu amana Thawbal jila ki Khongjom Police Station ki manung chana leiba Tenta Tuaban Chingi Chingkhongdagi M16 rifle ama single barrel rifle PAG ama magazine ga loinana .22 gi rifle ama 9mm pistol manga 12 bore gi maru mari grenade ani yauri. Amaromda Manipur Police ki kangbu amana ngarang Imphal West ki Sengmai Pangal tabidigi ngamkhai lana drug lalomba mioi ani brown sugar kilogram ani ga konana fare hairi. National Tobacco Control Program amasung Tobacco Free Youth Campaign 3.0 haibasida sensitization program amangarang Tamenglong jilagi CMO office pangthokre. Thauram aduda mahi loisang singbo hidak managi polam sing sizinadaba mafam oihenba miyam tinba mafam singda churup thakpa pigliba angang singda hidak managi pothok sing yonba mahi loisang singi meter samana konma mafam singda hidak managi polam sing yonba hidak managi polam sing advertisement tawbana singba sing thengrabadi aingi matungina fine thian bagaloina phadok pigani hairi. Raja Sarkari Low Singu Bibangna Sinduna English Ingani Kunmangagi Oina Ningtam Loroki Maru Marang Amasung Yuda Harian Topa Ngasidegi Hauragani. Low Singu Bibangna Tadoropa Cherola Manhai, Taurang Asigi Makada, Imphal West, Bisnupur, Senapati, Kangpopi, Thawbal, Amasung Kaksing Zila Singda, Uria, Amadi, Ningtam Loroki Maru Marang Sing Yen Tokani. Cherola Dunhai, Lomi Singa Bibak, Asina Tokpa Cherol de Yauriba, Har, Amadi, Uria Yen Tokpada. Yentokadaba mafam singda lakpiduna laumi singna isagi Aadhaar card natraga lamgi patagi che putholaga polam sing asi lauraba yagani. Med Bibangna hairi Manipur, Nagaland, Mizoram, Tripura, Karnataka, Goa amasung Andhra Pradesh ki mafam kharada ngasi akhak araugalonina mayai orap nong churaba yai. Bibag asin hai Tamil Nadu, Puducherry gi mafam kyada akanman nong chugani Madagascar lebaki konung Delhi da nungchit mapage chang wanglakli. Election Commission of India ECI na International Election Business Program lisingani kunmanga ngarang degi Naidri da leba India International Institute for Democracy and Election Management da hogdokre. Thauramasi ki saruga moina tongan ba lebak taret France, South Africa, Indonesia, Belgium, Philippines, Thailand amasung Colombia degi punna mihut tara marina hayeng pangthokadriba Bihar Bidhan Sabha Mikhalgi ahamba tangkhaki oina bot thadanagadriba asi yengani. Ngasi fongba pauksi singi marwe pauksi dama hojik Naorem Victor leire Victor Thagachari Rajesh Churachandpurda UKNA gi kadar mari hatkiba Imphal sector gi oina Guwahati fawgi plane ticket mamal ka hena wangkhalakpa asiga mari lenaba pausingna ngasi fongnariba pauksi ayambagi maroiba pausing oiri. Churachandpurda Indian Army na UKNA gi kadar mari hatkre total shutdown lauthokre Kuki CSO singna condemn tawrakli haba pau sana lebak pauchi gi ahan headline tawri. Pau simak Sangai Express Manipuri edition Poknafam People's Chronicle amasung Huyen Lan Pau dasu ahan headline tawri. Imphal dagi Guwahati fawbagi oina Air India Express na ticket ki mamal lupa lising taruk ta hanthare amasung flight masing hengat kre haba pau Sangai Express English edition gi ahan headline tawri. Pan Northeast Regional Party gi yumfam thon kre punsin drabadi apun bagi lingjel sagat pawagani haina Sangai Express Manipuri edition gi ani suba headline tawri. Handaki Sangai Festival kadom da thoka dauri haiba tourism loisang na fawba laikhai tadri haiba pau Huyen Lan Pau gi ahan balamai da fongli. Transport ki additional chief secretary na plane ticket ki mamal hengalakpaga mari lenana airline operator singa unaduna mifam pangthoki bagi pau People's Chronicle gi ahan balamai da fongli. Home State Minister Bandi Sanjay Kumar na none da chatuna chawkha thaurangi thabak sing yengsin kre haiba pau amasu poknafam pau chegi ahan balamai da fongli. Lungnila Elizabeth laikhidabagi kunithoi suba palan thauram Lungnila Elizabeth College da pangthokre haiba pau Hills Hornbill Express ki ahan balamai da fongli. Ani suba Rani Gaiden Liu Sports Meet lising ani kun manga Tamenglonggi Hana Kamai da leiba Natural Football Ground da hodokre haiba pau Gan Female ki ahan headline tawri. Rajesh Thagachari Victor Arobeda Maruba Pau Imphal sector gi aeroplane bara hengalakpa aeroplane paibagi chang nembaga mari lenana Additional Chief Secretary na Airport Authority of India yauna airline singi musing ami pangthokre. Security Force na Thawbal amasung Imphal East jila dagi yamlaba khujukhlai phagale Imphal West dagina kilogram aniromgi brown sugar fare amasung Raijagi Low Singu Bibangna Ningtham Loroki Maru Marang amasung Harian Topagi Thoram ngasi dagi hauragani. Pau Lujare.